Minis Life ki maikaidagi nungairaba pau ama puduna laksari madudi sister and brother singna YouTube channel hangningba leiba tarabadi pijariba number 8259993033 asida pau phawbirau amuka hana 8259333033 asida pau pibirau YouTube channel ama hangba matamda changadaba detail sing adudi 1 da YouTube channel logo, 2 da YouTube thumbnail, 3 da title, 4 da description, 5 da keywords SEO, 6 da hashtag, 7 da ad text, 8 da YouTube channel create. Hariba detail sing asi changani 100% safe and the genuine support and creation hariba sing asi aikoina takjagani online and offline animaki khudong chaba pijari cost free ₹1000 oijagani mafamna nambonda oijagani akupa maron khangbiningba singna pijariba number 8253330333 asida call tawbiduna pau phawbirau amuka hana number 8253330333 asida call tawbirau pau phawbirau. Thank you. ओइबा नुंगाइबा पाउजेल अमा फी साबिसिंगिदमक पुदुना लाक्चरी फी साबदा चंगद्रबा याद्रबा तरिंग अमदि मसा यामना अहोंबा ममलदा ऑफर पिजरी पिजरमबदु सुपनतंगी लुपा 7 खतंगदा थादोक्चरी मोटर मचाना लुपा 2,000 पिरमबदु हौजिक सुपनगी लुपा 1,800 खतंगदा थादोक्चरी मोटर अचौबना 3,000 पिरमबदु सुपनगी हौजिक लुपा 2,200 साइकिल की तरेंग 2,000 पीरमबदुना सुपनगी लुपा 1,500 दा यामना अहोंबा ममलदा ऑफर पिजरी इम्फाल एरियादा लैबगी ओइना होम डिलीवरी अवेलेबल खुदोंचाबा सी लौमिना हौसी अमदी खुदोंचाबा सी लौबिनाबगी दमक ngasimak makhada pijariba number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasimak contact tawbiratuna khudongchaba asi lawmin hausi ngasi thawan gi nipani pamba tangkul sagon se numiki rasi 12 gi phone khanganjari hauji mes rasi gi oina khangmina rasi thawan gi nipani pamba tangkun sagon se numiki mes rasi gi phone si arapa gi kanaba phangani pau nungai ba tajagani thajadaba kanaba kharasu phangani napan tawrabadi nakha thabana su usiloi laisa pakhangi oibana ningbana ama oigani thawni polam lei angoba amadi se amuka hana mes rasi gi phone si arapadagi kanaba phangani pau nungai ba tajagani thajadaba kanaba kharasu phangani napan tawrabadi nakha thabana su usiloi laisa pakhangi oibana ningbana ama oigani thawni polam lei angoba amadi se mathangda bisrasi ningba khwaidigi hena thungjagani asa chawba matang chagani naknabagi mateng phangani akal athaugi lamdadi laibak phaba wali laisa pakhangi oibana laibak phagani thawni polamna lei amadi sini angangba amuka hana bisrasi gi ngasigi phone khangminarasi ningba khwaidigi hena thungjagani asa chawba matang chagani naknabagi mateng phangani nakal akal athaugi lamdadi laibak phaba wali laisa pakhangi oibana laibak phagani thawni polam lei amadi sini angangba mathangda mithun rasi ngasi thawangi nipani pamba tangkon sagonje numiki mithun rasi phol amu khangminarasi ningbadumo pangbana nachak naran chakhotkani anoba thoramdana hena mai pakjagani yeknabana di tathi phinglabadi sokani laisa pakhangi oibana laibak phagani thawni polamna lei amadi sini angangba amuka hana mithun rasi gi ngasi sagonjen thawangi koni pamba numiki phone khangminarasi ningbadumo pangbana nachak naran chakhotkani anoba thoramda hena mai pakjagani yeknabana di tathi phinglabadi sokani laisa pakhangi na laibak phagani thawni polamna lei amadi sini angangba mathangda karkarasi ngasi thawangi nipani pamba august ki tangkon sagonje numiki karkarasi ki phone khangminarasi khangba kanba miwa thajadaba pangsinnaba amadi hoya phadabana mangba yabadi kangani marup mapang amadi miyam loinabadi phai laisa pakhangi oibana matam lawba phagani thawni polamna leina po amadi kismis amuka hana ngasi thawangi nipani pamba august ki tangkul sagonje numiki
ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯈꯥꯡꯕ ꯀꯟꯕ, ꯃꯤꯋꯥ ꯊꯥꯖꯗꯕ, ꯄꯪꯁꯤꯟꯅꯕ ꯑꯃꯗꯤ ꯍꯣꯌꯥ ꯐꯗꯕꯅ ꯃꯥꯡꯕ ꯌꯥꯕꯗꯤ ꯀꯟꯒꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯃꯤꯌꯥꯝ ꯂꯣꯏꯅꯕꯗꯤ ꯐꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯇꯝ ꯂꯧꯕ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯣ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯇꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯕ ꯀꯣꯛ ꯁꯥꯒꯅꯤ, ꯈꯨꯠꯁꯨ ꯆꯥꯎꯒꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯇꯅ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯍꯣꯠꯅꯧ꯫ ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯕ ꯀꯣꯛ ꯁꯥꯒꯅꯤ, ꯈꯨꯠꯁꯨ ꯆꯥꯎꯒꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯀꯩꯅꯥ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯤꯆꯪ ꯍꯦꯟꯒꯠꯀꯅꯤ, ꯋꯥꯈꯜ ꯊꯣꯛꯀꯅꯤ, ꯑꯣꯏꯖꯕ ꯐꯪꯒꯅꯤ, ꯄꯣꯔꯝ ꯁꯤꯟꯗꯣꯛꯄ ꯊꯣꯏꯅ ꯍꯩꯒꯅꯤ, ꯀꯤꯗꯕꯅ ꯊꯧ ꯄꯥꯡꯕ ꯍꯥꯟꯅꯒꯨꯝ ꯍꯦꯟꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯐꯣꯜ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯤꯆꯪ ꯍꯦꯟꯒꯠꯀꯅꯤ, ꯋꯥꯈꯜ ꯊꯣꯛꯀꯅꯤ, ꯑꯣꯏꯖꯕ ꯐꯪꯒꯅꯤ, ꯄꯣꯔꯝ ꯁꯤꯟꯗꯣꯛꯄ ꯊꯣꯏꯅ ꯍꯩꯒꯅꯤ, ꯀꯤꯗꯕꯅ ꯊꯧ ꯄꯥꯡꯕ ꯍꯥꯟꯅꯒꯨꯝ ꯍꯦꯟꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯅꯥꯄꯣ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯐꯥ ꯑꯄꯣꯟ ꯀꯣꯛꯆꯒꯅꯤ, ꯌꯦꯛꯅꯕꯗ ꯉꯝꯕꯤꯅꯕ ꯂꯩꯔꯣꯏ, ꯅꯆꯥ ꯅꯅꯥꯏ ꯐꯪꯒꯅꯤ, ꯉꯥꯡ ꯁꯛꯄ ꯍꯩ, ꯌꯦꯛꯅꯕꯁꯨ ꯁꯣꯟꯗꯦ, ꯂꯥꯏꯊꯣꯛꯀꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯣ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯐꯣꯜ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯐꯥ ꯑꯄꯣꯟ ꯀꯣꯛꯆꯒꯅꯤ, ꯌꯦꯛꯅꯕꯅ ꯉꯝꯕꯤꯅꯕ ꯂꯩꯔꯣꯏ, ꯅꯆꯥ ꯅꯅꯥꯏ ꯐꯪꯒꯅꯤ, ꯉꯥꯡ ꯁꯛꯄ ꯍꯩ, ꯌꯦꯛꯅꯕꯁꯨ ꯁꯣꯟꯗꯦ, ꯂꯥꯏꯊꯣꯛꯀꯅꯨ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯣ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕ, ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯒꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯂꯧꯁꯤꯡꯁꯨ ꯆꯥꯎꯏ, ꯃꯤꯋꯥ ꯂꯧꯔꯨꯕꯗꯤ ꯑꯀꯤꯕ ꯅꯪꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯩ꯫ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯑꯃꯨꯛꯀ ꯍꯟꯅ ꯕ꯭ꯔꯤꯁꯆꯤꯛ ꯔꯥꯁꯤꯒꯤ ꯉꯁꯤꯒꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕ, ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕ, ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯒꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯂꯧꯁꯤꯡꯁꯨ ꯆꯥꯎꯏ, ꯃꯤꯋꯥ ꯂꯧꯔꯕꯗꯤ ꯑꯀꯤꯕ ꯅꯪꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤꯅ ꯂꯥꯏꯕꯛ ꯐꯩ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯑꯃꯗꯤ ꯊꯣꯏꯗꯤꯡ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ, ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯏꯪꯅ ꯅꯤꯡꯊꯤꯅ ꯈꯟꯊꯔꯒ ꯊꯧ ꯄꯥꯡꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯣꯟꯕ ꯑꯃꯗꯤ ꯊꯧꯅꯥ ꯃꯥꯡꯈꯤꯕꯒꯨꯝ ꯄꯥꯡꯗꯦ꯫ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯆꯠꯄ ꯐꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯂꯩꯇꯦ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯋꯥꯟꯒꯤ 20 ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯏꯪꯅ ꯅꯤꯡꯊꯤꯅ ꯈꯟꯊꯔꯒ ꯊꯧ ꯄꯥꯡꯒꯗꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯣꯟꯕ ꯑꯃꯗꯤ ꯊꯧꯅꯥ ꯃꯥꯡꯈꯤꯕꯒꯨꯝ ꯄꯥꯡꯗꯦ꯫ ꯃꯤꯌꯥꯝꯅ ꯌꯥꯅꯕ ꯆꯠꯄ ꯐꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯂꯩꯇꯦ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯃꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ,ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯂꯧꯔꯕꯁꯨ ꯃꯇꯥꯡ ꯆꯥꯒꯅꯤ, ꯌꯦꯛꯅꯔꯝꯕ ꯐꯔꯅꯤ, ꯌꯦꯛꯅꯕꯅ ꯍꯨꯟꯗꯨꯅ ꯉꯥꯡꯕꯤꯕꯗꯤ ꯂꯩꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯤꯡꯕꯗꯨꯃꯛ ꯄꯥꯡꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯂꯧꯕꯁꯨ ꯃꯇꯥꯡ ꯆꯥꯒꯅꯤ, ꯌꯦꯠꯅꯔꯝꯕ ꯐꯔꯅꯤ, ꯌꯦꯛꯅꯕꯅ ꯍꯨꯟꯗꯨꯅ ꯉꯥꯡꯕꯤꯕꯗꯤ ꯂꯩꯒꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯂꯥꯏꯕꯛ ꯐꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ,ꯉꯁꯤ ꯊꯋꯥꯟꯒꯤ 20 ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯌꯦꯛꯅꯕ ꯂꯥꯛꯁꯤꯟꯒꯅꯤ, ꯅꯤꯡꯕ ꯃꯄꯥ ꯆꯥꯅ ꯊꯧ ꯄꯥꯡꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯈꯨꯗꯤꯡꯗ ꯈꯟꯊꯔꯒ ꯄꯥꯡꯗ꯭ꯔꯕꯗꯤ ꯃꯍꯨ ꯆꯥꯎꯕꯅ ꯇꯥꯊꯤꯕ ꯊꯦꯡꯅꯔꯛꯀꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ꯫ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯣ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯌꯦꯛꯅꯕ ꯂꯥꯛꯁꯤꯟꯒꯅꯤ, ꯅꯤꯡꯕ ꯃꯄꯥ ꯆꯥꯅ ꯊꯧ ꯄꯥꯡꯕ ꯉꯝꯒꯅꯤ, ꯑꯗꯨꯕꯨ
ꯊꯕꯛ ꯈꯨꯗꯤꯡꯗ ꯈꯟꯊꯔꯒ ꯄꯥꯡꯗ꯭ꯔꯕꯗꯤ ꯃꯍꯨ ꯆꯥꯎꯕ ꯇꯥꯊꯤꯕ ꯊꯦꯡꯅꯒꯅꯤ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯑꯃꯗꯤ ꯀꯤꯁꯃꯤꯁ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯈꯥꯡꯕ ꯀꯟꯕ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯇꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯔꯥꯡ ꯄꯨꯕ ꯃꯤꯇꯣꯞ ꯊꯥꯖꯕꯗꯤ ꯌꯥꯔꯣꯏ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥꯔꯧꯅꯕ ꯂꯩꯔꯤ ꯇꯞꯊꯈꯣ ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ ꯑꯃꯨꯛꯀ ꯍꯟꯅ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯜ ꯑꯃꯨꯛ ꯍꯟꯅ ꯈꯪꯃꯤꯟꯅꯁꯤ ꯈꯥꯡꯕ ꯀꯟꯕ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡ ꯍꯟꯗꯣꯛꯇꯕ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯕꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯏꯔꯥꯡ ꯄꯨꯕ ꯃꯤꯇꯣꯞ ꯊꯥꯖꯕꯗꯤ ꯌꯥꯔꯣꯏ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯕꯅ ꯋꯥꯔꯧꯅꯕ ꯂꯩꯔꯤ ꯇꯞꯊꯈꯣ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯆꯦꯡ ꯉꯁꯤ ꯊꯋꯥꯟꯒꯤ ꯅꯤꯄꯥꯅꯤ ꯄꯥꯟꯕ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯐꯣꯟ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ